Mayam pumnamakpo Tim Erolnungdagi manina kurumjari. Ngasigi episode asidi yamna thajadaba maong amada America gi passenger puwa flight ama paikhatkraba matung chahi 38 leiraga tarakhibagi angakpa wari amani. Adumsu amukta khanduna yengbiyu flight amabu chahi 38 fawba pairamgani haibasibu adom thajabibra. American flight 914 New York tagina Miami Florida fawba paiki. Hairiba numit adu nungsa fazana saki. Flight aduda tongliba miyo yankai taret aduna Miami gi fajakraba samudra gi khongbal adubo uningbana khorang lammi. Samudra gi mapan aduda hauriba ningthijaraba opareng sing aduki matik pungning huna fajai. Asoi angam amata yaudana flight 914 adu New York tagi paikhatkhi. Adubu pung ahumgi matungda panthungpam yauragadaba flight ado mafam amatada tarakhide hairi. Miami gi control tower gi radar dasu karigumba amata paisalakhibagi amadi khudong thiba thokibagi signal amata fangkhide hairi. Asumna sum thigalakpana New York ki control tower dagi di hairiba flight 914 asi makhoi gi radar gi wangmada laikhre haiba sini. Masidagi flight asi mangkhre aina mayamna wa launaba horakhi. Control room sing adudagi pilot sing aduda paw phaunaba honarabasu pilot sing aduna paw amata halakhide haina phongdokhi. Passenger yankai taret yaukiba flight ado ikhang khangawdana mangkhibaga mari leinaba authority singna thijin humjinbagi thaba kanna horakhi. Hairiba flight adugi lambi ado Atlantic Ocean fawraga chatli. Masida akhang ahi singa thajanaribadi flight ado Atlantic Ocean gi mafam amada soidana kairamgani haiba sini. Masigi the Makoina rescue mission fawba sathaki. Masing yamlaba coast guard singna ising manungda thiba humbagi thabagadu sathaki. Adubu fangba kaubudi laikhide. Passenger yankai taret amati crew member taruk punna miyoi humphumdoi tongkiba asoba flight ama ikhang khangawdana langla langjin amata khangawdana mangkhiba haibasida ngakloidaba miyoi si kanano. Kaina thangda langla langjin amata fanglaktrabada asengba maram khangdrabasu Sarkar gi statement amada flight asi kai khre haina lauthokhi. Aduga flight aduda tongkhiba miyoi pumnamak adusu sire haina lauthokhi. Kana amada flight asida kari tawkhibano haibado kananasu haiba ngamkhide. Chahi 38 ki matung nongma ikhang khanghaudana 1992 gi September 9 da Caracas Venezuela da mafam dugi air traffic controller Juan Delicourt na mahaki thabak tawringai matamda problem macha ama leire haina mahaki signal aduda lakhi. Ikhang khanghaudana mahaki radar adugi screen aduda dot ama tholakhi. Hairiba matawasi flight amana ikhang khanghaudana paishalakpagi maongni. Masi natte hairagana lotuna leiruba flight amaka ikhang khangawdana saphonglakpagi maongni. Amabu oirabasu hairiba matawase tasingna mahak yamna ngakpana loirammi. Mahakna mahaki radar gi screen da uriba ado soiba oiramgani haiduna mahakna hanjin check tawki. Adubu mahakna uriba ado tasengna thoklaba thodok ama oikhi. Juan Delicourt amadi mahaka duty tawminariba mahaki mamanabasing aduna hairiba plane ado makhoigi mamit mangna uba horakhi. Ahanba air traffic control room dagi uba matamdadi plane ado icham chamba plane ama mankhi. Adubu asum naksilakpa matamdadi thaina gi DC-4 gi McDonnell Douglas passenger aircraft haibadi modern turbine gi mahuta propeller yauba ama oiramki. Tasengba makti sigumba flight ase kaya sijina khidrabani. Masigi sumathakta makhoibu henna kokchaupi ka hallibadi hairiba aircraft adugi pilot aduna control tower aduda paw phorokhiba aduni. Hairiba plane adugi pilot aduna makhoi kadaida leiribage haina hanglaklammi. Pilot adugi pakhum piba oina control tower adudagi makhoi Caracas airport Venezuela dani haina khumki. Makhatana control tower adudagi makhoi kadaida paigadabano hangluba matamda pilot adu ngaihak tuminna leikhi. Ngaihaki matungda pilot aduna amuk khumlakhi. Aikhoi American flight 914 ni New York tagi Miami fawba paigadabani. Aikhoigi crew member tarukka loinana passenger yankai taret su yauri. Pilot adugi pakum madu tavada controller room madu da leiriba miyosing ado swai lauki. Pan American flight amana mahaki panthung adudagi miles lising ama hena lapna leiba mafam asida kaidawribano.
पायलट अदुना मखा ताना हायरगलम्मी अखोई 1995 की जुलाई 2 दा पुंग 8:50 चटपा मतमदा मियामी की एयरपोर्ट ता तागदबनी हाइरिबा पायलट अदुगी वाहिसिंग अदु ताबदा एयर ट्रैफिक कंट्रोलर अदुना मखा ताना वाहंग अमता हंगलुबा तौदना फ्लाइट अदु ताबा याबगी अयाबा पीखी एयर ट्रैफिक कंट्रोलर अदुना प्लेन अदुना मखादा टेक्ता कायदना ताहल्लबा मतुंगदा कोना वाहंग हंगलगे हाइना खनखी हाइरिबा एयरपोर्ट अदुगी ग्राउंड यूनिट की मियोय कया अमना प्लेन अदु तानाबा होटनाबदा mateंग पांखी फ्लाइट अदुना ngaiha khamlaba matungda controller aduna ngasisi megi tang 12 ni haina pilot aduda haiki mahakna asupna hairubasina asouba soiba amadi oiki ground crew member sing aduna flight adugi manak changchilluba matamda pilot aduna angakpa amaga loinana radio signal da mahakna hairakhi karino na khoina hairubudubo ngasibu megi tang 12 ni haiba airport adugi security guard sing aduna plane adugi manak changchilluba matamda pilot aduna nakhoi changlakanu haiduna kanna laurakhi masigi matung mahakna plane adugi engine ado start amuk tawkhi aduga flight ado hanna paikhatki mikup khara flight adu mitmang da ngaihak uramki madudagidi radar gi screen aduda dot ama oina on ki asumna hairiba flight ado amuka hanna mathong marang khangdana mangki flight ama ikhang khanghodana paishilaglaga menman ta dana amuk mangki ba haibasibu oithokpa yabra ngasi fawda karkas airport ta thokiba thodok ado kana amatana asengba haiba ngamdri मसीबो ओइबा यारिद्रने हाइबा वाहंग असे नहाकना सोइदना हंगलमगनी 1985 दा वीकली वर्ल्ड न्यूज कोबसे फोंग अमदा हाइरिबा फ्लाइट असिगी वारी असे इहान हाना फोंगखी कोना थंगदसु हाइरिबा समानबा से फोंग असिना हाइरिबा वारी असिगी मतांगदा अमुक्का हन्ना फोंगखी मियोय कया अमनदी हाइरिबा थौदोक असिगी वारी असे फुंगा वारीगुम सेबजिन साजिनबा वारीनी हाइना फोंगदोगली अदुगा खरा अमनदी थौदोक असे तसेंगना थोखिबा थौदोक अमनी हाइरी अतोपा खरा अमना हाइरी मदुदी पैसेंजर सिंग अदो मयुमदा हलखी अदुगा मखोइगी सकफम सिंग अदु सही 38 की ममांगदा लैखिबा सकफम अदुगा करिसु खेतनाबा लैते हाइना फोंदोकली अदुगा इंटरनेट यामना तोइना थोलकपा अमना फ्रीखाउदा हापा याबा 1955 की कैलेंडर अमा करकास एयरपोर्ट की रनवे दा ताहौवी हाइबा असिनी मयामना हाइनरिबा हाइबाबु कैलेंडर असे अंगकपा प्लेन अदुदगी ताहौबनी हाइरी मियोय कया अमनदी हौजिकसु कैलेंडर असे असेंगबा कैलेंडर नि हाइरी फ्लाइट 914 मांखिबगी थौदोक असे तसेंगना सेबजिन साजिनबा वारी अमा ओइगिदरा नत्रगना टाइम ट्रेवल हाइबदी मतमना चटपा याय हाइबसी लोसिनबा कंस्पिरेसी थ्योरी अमा ओइरमगदरा अमाबु ओइरबसु असेंगबा सिमदि ngasi फौबा कनानसु खंबा ngamdri लोइसिलपदा मयामबु खुरुमजरी अखोइगी चैनल असिबु सपोर्ट तौबियो सब्सक्राइब तौबियो पुंगनमकपु खुरुमजरी।